mayam Mpox hanadi monkeypox haina khangnaramb laina si Prithibi mafam khudingda yamna yangna sandorakpa amadi masigi anouba variant thorakpana maram oiduna yamna mipainare oiri. Madumaktana World Health Organization na yumsa khaisan numitta Mpox asi global public health emergency ni haina lauthokre. Masi Africa Mahadesh ki mayai leiba Democratic Republic of Congo kauba leibak sidagi maga thangnaba leibak singda matang sandoraktuna haujikti Prithibi leibak sam tratukta sandokre. Mpox asi handakisina anirak suba sandorakpani mamang dasu 2022 gi July dagi 2023 gi May phawgi manungda sandoraktuna World Health Organization na Mpox pu Public Health Emergency of International Concern PICEIC oire haidon lauthokpa leikrabani 2022 dagi haujik phawde Mpox asina Prithibi leibak chamaga tratuk henbada mioi 1 lakh hena nahankhre aduga mioi 209 sihankhre. Mpox asi ahanbada yongdagi sandorokpa laina ni khanarambana monkeypox haiga khangnarami. Haujikti research tawbasingna masi usi utinna chingba makhangi jibasingdagi sandorokpu oini thajanare. Aduna hana monkeypox harambado haujikti Mpox haina khangnare. Mpox haiba virus asi ihan hana Denmark ta 1950 da laboratory thengnarakibani. Mpox haiba sikarino. Masi Mpox kauba virus amana thohanba laina mamingsu Mpox kauba makhal amani. Laina asigi layongdi layo hoba kok chikpa masal pen tawba khwang naba isa sonthaba amadi phuriga loinana nai chabdongna pongkhatpa asina chingmani. Masi chayol ani dagi ahum phawba tawgalli masi masa mathanta phajakiba laina makhal amani. Haibadi aikoi isada mahiksina sangsilaklabasu aikoi immune system kei ama mayamsina ngakthokuna masi chayol kha naradum phakiba lainani. Adubo cheksilawdabdi siba phaw yai maroina angang amadi immune system sonba mioi singdadi siba phaw yai. Laina sina 1970 da mi de ihan hana naba thengnabadagi 2022 phawdi maroina Africa da ayamba naba thengnai. Adubo 2022 gi matungdagi di masi atai leibak kayadasu yamna yangna sandorakpa thengnabadagi mi paiba hongnarakpani. China dadi laina asi thengnanaba akanba cheksin tarang lokhatkre. India dasu laina asina mi ama sihankre aduga laboratory na confirm toraba mi kuntari amasu naba thengnare. Ahamada Goa da matungda Delhi dasu thengnakre. Laina asi nahandanaba ngakthongnanaba World Health Organization na emergency oina sizinanaba vaccine ani approve tawduna leire. Adumapu aikoi khudingmakna Mpox nadan cheksin mathau tai. Nadingda cheksilawba haibasina khwaidi phaba pambaini haina ahal lamana hainaribaduni. Thank you all.